Houseuk Fawi Khwaidigi update ro pauta biri singu James Hagu jamna taram lok chubul loina ikok nona khurumjari. Houseuk Fawi Khwaidigi update ro pauda ngasi ayuk thamiban hizam dewan lekai da kwamana amadi zarda club amadi maira paibi singna mai thaduna mangan khe. COVID-19 bupuna lantheng minana nabagi damak all political parties ki meeting pangthoksi haina CPI na phongdokre. भारत के लेबाक असिदा डिस्ट्रिक्ट चहुंगा कुनगा मंगादा इनौ नौना कोरोना वायरस की केस अमत फंगद्रे हाइना हेल्थ मिनिस्ट्री के माइकेदिगी फोंदोरक्ली मेघालयदा इनौ नौना पॉजिटिव ओइबा केस अनि थेंगनाबगा लोइना हौजि फावद केस मापन सुरे हाइरि लेबाक असिदा हौजि ओरिबा कोरोना वायरस न ओहेलकलिबा फिबम असिगा मरि लेना सेंटर न महात्मा गांधी रूरल एम्प्लॉयमेंट गारंटी की लुपा करोड़ लिसिंग तरेट के चहुम रिलीज तौक्रे हाइना एजेंसी के पाउन हाइरि UP na full testing da ahanba state ama oikre leifak asigi UP na state aduda coronavirus ki full testing pangthokpa ahanba state oire hairi US da sikhiba masing hauji fawda lising kuntra ga mari chawnga ga humpu ga mari sukre IPL gi match matam khaktana yeithokre ngarang kangla tobidu gi miyoi ama COVID-19 gi symptom man bamong da laihau tawduna thak niktuna lok khuba thengnabadigi RIMS medical staff sing na lokhal uba matungda RIMS amasung JNIMS ki Dr. Singh na puna yengsinba matamda COVID-19 ki case thingnadre mayumda quarantine tawnanamagi damak RIMS tagi disaster kre adakta ikuiduna cargo plane ahumda yamlaba kwamana singna rolda pusilapu gi wathok oiringe gi cherekta chana thangnaba polong kya pusilapu gi khudong chaba lawruga truck amada uran lona da tilhau marakta haptuna pusilapu kwamana polang ahum jarda box mari thangwaiban hizam dewan laikai gi club amadi mara paiba singna farga mai thaduna mangan kre hairi hariba polam singa se truck ML01 AE1829 asina ngarang numidang thamiban hizam dewan lekai da leiba oinam Chandreswar gi yumda thousand kiba ubudagi ngasi ayuk pung 8 makhairom taba matamda lekai st club Peace and Humanity Labor Youth Organization Philo ima panthoibi youth for center gi maira pai bisine check tobda tilo marakta hariba kwamana polang ahum amadi jarda box mari punna kg matfurom yoromadi fagat tuna club asigi mamangda mai thakibne hariba polam singa si barada leiriban nan manipur sina pusilakni haiba khangbong khre loinana thodok asi matangda thamaiban United Club ke president Pratap haikibada barada leiban nan manipuri sing baragi mapu singna check togudabani loinana manipur sarkar gi maikedi akanma miyeng changhaningi club asina barada leiban nan manipuri sing check tobugi thabak chathaba hauragani haina Pratap na sumakhatana phongdokhe ngasi nongalamdai da nong yauna akanba nongnei nuksi na chauna amang ata thokre hairi nambole mo popongi mafong khrada yum amadi school sing humdokhi hairi loinana none district amasung Tamenglong district mafong kya da yum chauna amang ata thonma danatna electric post kya so amang ata thokpudigi mai phangdabagi awaba mai uknari hairi lockdown gi awaba mai uknari bastegi khradang oirabaso tonga organization amadi lanai gi miyoi kya na chana thaknabagi polam kya mating piba leptri Chahi khuding gi pangthokpagum kumsi sahi gi oinasu emsunani furak suba mikap thokpa numit realization day ngasi pisum singam sada pangthoktuna English singam chamapan marfu gi go back foreigner issue da laikhidraba posomam Premanan amadi huidrom Lokendro anigi mafamda emsu gi president Laisam Peter na luchingduna haikat laikat tamkhret Lockdown leibadagi Manipur gi mapanda thokpa yadana leiriba nongmagi changdaba yadaba polam sing sarkarna tonga mafam singi honabada saruk ama oina chief minister gi pautak matung ina Manipur Bhavan New Delhi na senduna haukiba numit nini humni asida Delhi gi tonga mafam kunthra romda cheng yauna chana thangnaba polam kya marum yen thokpa hokre hari Maleng leba punumakta sandorok leba tam thiribalaina laisat COVID-19 thengnana honariba ste India gi awang nok pokisidai de leba apik paleba kama oriba Manipur kanglei pak ki miyam gi maru iba yelongmi singna top saktam ama uba adumak fangli haibigai laina laisat asi thengnana honabada Manipur gi powari da amukta ukhidribe mongda singburoi tamburoi ani gi marakta lerakkiba nungsi chanaba gi mari adu hena chesinaba makhal makha kaya uba fangli loina na miyam gi mafam da lerakkiba khangba kanmagi saktam adu uthorokpa uba fangli Laina laichat asi thengnana honabada tangkak naina lockdown laukthok tuna miyam punamak yum dagi mapan thokhandana chana thaknabagi awaba sing kham thengna mayok nariba sida chingmi singna tamda khundari ba mitei singidamak chingda phangba mana masing lafu tharo haiba mana mairen khongdrum amadi mana masing kaya khudol tambagi thabak satharakliba asina taklibadi chingmi tami anigi marakta lerakhiba machin mana oibagi I mari aduna ichel asi mangdri haibagi khudam adu sengna takle Manipur da thokiba tongan ba
ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯇꯝꯗ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯆꯤꯡꯗ ꯀꯥꯗꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄ ꯎꯕ ꯐꯪꯉꯤ꯫ ꯆꯤꯡꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯔ ꯇꯥꯡꯅ ꯎꯈ꯭ꯔꯕꯁꯨ ꯍꯟꯗꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯊꯦꯡꯅꯕꯒꯤ ꯂꯣꯛꯗꯥꯎꯟ, ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ, ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯒꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯔꯛ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯆꯤꯡꯒꯤ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯥꯏꯅꯔꯨꯕ ꯇꯧꯗꯨꯅ ꯆꯤꯡꯗ ꯐꯪꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯔꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗꯤ ꯑꯍꯥꯟꯕꯅꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯏ꯫ ꯆꯤꯡꯃꯤꯁꯤꯡꯅ ꯂꯧꯔꯛꯂꯤꯕ ꯊꯧꯗꯥꯡ ꯑꯁꯤꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯍꯧꯐꯝ ꯁꯥꯠꯐꯝ ꯃꯥꯟꯅꯕ ꯃꯄꯨ ꯑꯃꯠꯇꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ꯫ ꯀꯣꯚꯤꯗ-19ꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯗ ꯅꯠꯇꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯆꯤꯡꯃꯤꯅ ꯇꯝꯃꯤꯗ, ꯇꯝꯃꯤꯅ ꯆꯤꯡꯃꯤꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯕꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯆꯤꯡꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯤꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯥꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛ ꯆꯠꯊꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯊꯤꯗꯣꯛꯇꯨꯅ ꯃꯇꯝ ꯆꯥꯅ ꯊꯤꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯍꯦꯜꯊ ꯃꯟꯇ꯭ꯔꯥꯂꯌꯒꯤ ꯋꯥꯔꯣꯜꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ 315ꯗ ꯏꯅꯧ ꯅꯧꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯀꯟꯐꯥꯔꯝ ꯀꯦꯁ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅꯁꯨ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ 18ꯗꯁꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠ 13ꯅꯤ ꯑꯁꯤꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁ ꯑꯃꯠꯇ ꯇꯧꯗꯦ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯞꯗꯦꯠ ꯑꯣꯏꯕ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯕ ꯃꯇꯝꯗ 91.2 ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯇꯥꯕ ꯐꯪꯕꯤꯒꯅꯤ꯫ ꯍꯧꯖꯤꯛꯀꯤꯗꯃꯛꯇꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯔꯨꯖꯝꯅ ꯃꯈꯥꯅ ꯈꯨꯔꯨꯝꯖꯔꯤ꯫